mayam give away tawni tawbado irang kanjalakpadagi lepure matam kharado ngasidi tawrage haidana ai sangaga comment sing do khongkatpa haure ado mayam comment ane khangbra from YouTube natragana YouTube tang thabadang lokhasayeba ate topa comment ti ai lokhachadre warobi bayadre aduga amana ne khangbra sumai tawe YouTube ki video rickshaw driver da sangaga comment to birak pasi hawebuko ai aduda to bir ona di hai kitabane ba adugi comment di ai lokhachadre sumnagi Facebook account da jangbirak pa comment sing do adudang lokhachare ado mayam comment sing do ai ithok aga miyoi ahum lokhattoine ado mayam puna yengminarsi soikilan ki bayarbasu mayamna ngakpigani aigidi ahan loidoine basije kemta knowledge laite haitar ado mayam puna yengminarse adudi yari gaidi chithadanaba ai dum honajai yengase mayam loi sunaba amata chithadanaba ai iba hauzarage mayam comment se tamna chingkhatpane 70 mukti subane aina sai masing thibada comment se loitrine loira mane loire adi mayam puna yengasi mayam mamang do utkiba screen record yaukiba comment bibirak pasindo adu singdo sigi sida ithok sarage aduga box amada hapaga miyoi ahom lokhasage bako aduga ot laga miyoi ahom lokhasarage aduga kana no haibadu yengminarse ado mayam migi give away khutauga aigi sigadi khardi dum khenaraneba sina aigi oiba wakhanna puthokjaraga tawjabane ado khenadi haibagi mayam waraubi ganugo sina aigi oiba wakhalona tawjabane mayam adudi miyoi ahumdu kana haibado mayam puna yengminarase mayam ai si sindokhi aduga amu usarakyo lore mi 70 ado mayam kui wadi yanarasi kui se ado imatik thikre mayam na khumbi ni iran so in hairani ado khumbi ni banate khutsen na ba irubagi khum khatpai tare khutke si ibamje ado ibya dre mayam waro bibya de si mayam sun pa loi layadi nang aroi buko ai ngasi thalat ke to bune ba ado mayam habet yaw brand sek to biro kui samsonia biryani mayang bam now bisa luang now bisa habet sun mayam yeng biro ko ai si warani tegi mayam yaw bro sum yeng biro ko yaw tragadi ai si ge pa thok tre asinate si sin lai re tagi adudi mayam huji ai katina loi sapage aduga otna batawasi mayam adudi mayam sappa horage aduga otna batawage mayam video se skip kitang tawjage thamoi sengna di tawjabani ko haibadi ithantana number oibagi khara saksanba samjanba adumai tawbane ba aigi se video nambina bami su leitaba itanta dum hona bai tare aduna mayam kitang pharak tagre warau binu ai tasengna thamoi sengna tawjabane kaimta kaim yaudi ko sida thamoi makpa adi mayam yengminarse to mayam sigi 26 mayam si 26 kide maming pa thok ta ba khang da badune bako si ki dum hapsa lage nuai tre dum kai hai no khang re ba ai hoen ulake man na phaw bo oi di b na badi ho bane bako ibam su khang ta ba hai tare magi alphabet to abc oi di ba
kaure kainum haibani ado ai dum yengage sigese adum 26 se dum hapsalage aina khambane ba mayam se tasellaga konjalaga ong leradi ai matam do yam leitre horen do wari thaga siran tawbane nangadra khangde bako ama manem do momok do hingsabi do ado nangadaba mandre mayam samjalage dum saoba yadeko ai sei thabak khara chille adigi angang tuition amu tawdune ba aduna samjalage mayam si box amda pulap hapage aduga otpa haurage mayam ngai minarasi laibak phaba miyoi ahumdo kanano haibadu aikoi punna yengminarase dudi mayam aina ngasai ithok sabado loire mi 70 oire bako aduga aina maming khangde na habado english alphabet na even nateba ado adum hapjalle 26 number 26 orangani ado kakpasu loire ado mayam sigi ken sigi manung aina punna hapjare mayam do ado giveaway gi season naba app sing keka budi lai bani ado ai isana dum iraga ka sida dum season jare isana tawraga tawjabase sinena nungai haitare ado mayam mina badi apang wadro kai harakpasu yai bako ado ai adum tawjarage haitare sinena nungai haitare ado mayam chi giveaway se ai gidi ahan ba oidoine aduna knowledge su kem leite haitare ado mayam pekpa saoba ai gi ngamjaba khara do tawjabani ai gi subscriber sing do yam nungsi haitare ko ado mi ahum katang khangkhajage sidagi adadi mayam ai khoting dalaga okhairage aduga laibu phabi do kanano haibadu aikoi mayam putna yengminarse ko mayam khotta panba ma hekta lokacharage khot sina ga okhai jare mayam yengase ko mayam kana thoi lamhenbi khoyak pam sina ahanba oye ko adagi ani suba si kanano haibado mayam puna yengminarasi mayam ai si kai mu de ko ai sum ot pe wane mayam namu kai yom harakani ko ai mayam gidamukta otsa bani mayam aina nuksi se universal ni pulap nuksi ai ta yenga se mayam amal lokhachare ko tapalak pa amal lokhachare ko kanabu oidi kapa bonbon oinam sina ani suba oire ko ahum suba si kanano he laibu phabi kana oidoino Meitei cartoon gi subscribers singi marakta iroi noiba laibu phabi se kana oidoino laibu phabi ani se mungda amadi wani ko kana oidoino haibdo yenga sma ai loi nungsi ado ai loi to bangam da bai ma'am ado toina di tawke yam nu share tar ai gi subscriber sing se adi ma'am khota panba amai ka lokho sarage ko sum kuino unga gari maphon thola kani hai ta amala ko sarage ko ani hom su mal le khoi ong kot ke mayong maning halawat ke amala ko sarage ko ma'am saure he siri kanabo Dananjoy mangang Dananjoy mangang sina ahum suba tare ma'am adudi ma'am ai pau phaujara messenger da oina da Meitei cartoon na page budi layabako ado hojiki kano da Facebook ki account da gi adum pau phaujara ma'am sigi bonbon oinam haibasne Dananjoy mangang haibasne thoi lam henbi haibasne thoi lam hen bi khoirak pam adagi bonbon oinam adagi Dananjoy manga mokhoi ahom sina da Meitei cartoon gi laibak phabi oire mayam adudi laibak pharaba mioi ahom asigi messenger se amuktang sek tawbiu ai messenger doina pau phaujarak lag mayam adudi ai ngasi di nangadaba mandre ngasi natraga hayeng sumsoi soidana wari da sarak lagi ma'am matung da so ma'am
ꯑꯩꯒꯤ ꯒꯤꯐ ꯑꯋꯦꯗ ꯑꯗꯨꯝ ꯌꯥꯎꯕꯤꯌꯣ ꯑꯩ ꯑꯗꯨꯝ ꯇꯣꯏꯅ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁ꯭ꯋꯥꯏꯗ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯉꯥꯏꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ